Notice window gi any talk meeting tabi ba puno pu taram nok churi ngasigi special episode da pujare ibesi akoi gi mamang da sadok chki ba akoi gi social economic tongan ba issue sing gi matang da naina betu khatang na thai re haira kanda handak chahi gi 2025 ki Council of Higher Secondary Education loba class 12 ki examination da akoi gi Thoubal okram wang mata ba da leiba Fancier Higher Secondary English School dagi position yawrakraba mahairoi singa akoi gi topper singa unana bagi Tanjatu koi putuna lakchare maroina koi namtang ningsing jaram ge Fancier Higher Secondary English School si 2012 da second base Science Higher Secondary School Education Department Government of India na sige award piki loina 2020 da Thoubal ZEO na District Education Excellence Award in Science and Arts 2020 da piki aduga mamangi recent year sing the position holder sing koi class 12 examination da puthokraba dugumba higher secondary makakni aduna ngasi gi episode asida koi gi mai pa khraba achiever sing siga makoi ne exam asi masigi thaksi lakna bhona matam da kari strategy sidina ki kari preparation sing tawki thengara pa awa nungai amasung makoi gi tungi makha tarapa career sing da kari choose tawgani haibina chingbudu puna koi wari wadai sara kanda adugi tanjaduma koi yamda khudol tamjage ahana maktada mai paklak khraba koi gi topper mari mak ambasuri 18 position Tasmia 17 position, Tansim 15 position, Martin 14 position, Mari Makpo Notice Window TV ke make digi taram nok jadi loina na congratulations. Education gi environment da lay buduna kitang ma jawai tare on dai di oza jing din naju kumning jan biba aduna dum kan hona bangam jagi tare boarding lay buduna. Ngona su katang kupchen sen na tuine ba kwa. Aina nang na kanu da la ise 14 position da la ise kwa. Sai matang kita ida aina as khatang hena ka khatlam ba ya ga da base nang phujik thai pen jadab nang haibdo aho orak sen kai da lei gi na khan ge ba ai habdi adum english pa ba ai english 81 ne ben pangi ado kitang ai je hol budi hone edo kitang ai ne hone tri kitang hone ai han da de dum ai ne 14 pangi je dum 10 ni mung chalam ba ja na khan je edo kitang ai sum adi sum thengna ga sum experience to adumai na adum kitang ni regret sa heta Hoi katang English ne nang regret sa je ko adu bu nang physics tagi English ne na phangi ni ko adu id physics di adum fourth subject ta yu da id total yaw da khanjam ne do physics gi favorite subject ne ko adu kitang shi nuai je de shi nuai je de ko adu bu English di phangam ba yam du da katang taw gi ba nang nuai ta bane ko adu ne okay adu kaino gi di tansim gi su hai ta preparation gi matang se nang kamai na hotna ki na haksu dum boarding ga leibra yum da dum hotna bra tungan ba outside coaching gum ba oja gi meeting lobra kamai to gi nang preparation process igi tha counseling exam gi thani walingai da ai boarding thani hak leije har boarding je school ni da tin na chadre sarve shankar gi da leijabni mahakna ai gi daw leiba question answer da atop topa subject sing khuding mak magna oja sing nek pi dana yamna kanna ekoi mari manga tawjabne sarna phajana yengbi aduga sumaina position gi sumaina yauna nga gi yam kanna ma hoina hona bi gi sumaina thamji kana ha ki di tansim nang khoi pam jab subject se kaino ang khoi pam subject mathematics math se pam me ko math se dum mark su yang wang phangi ko adum ti se dum phangi aduna hak nang na malungda kugi tongan ba hujiki ojagi midek makha sa na koi mari manga ka jam kupsen chen na hotna bi ki ko ado tangai phadana hai tare kogi mapan gi kanu sinang school gi na ta ba ko school da ojana tak pa sina ta ba en hakni se akoi se da coaching che tawdra makti ya de ha bi pot wakhan lo nam lei ko ado nang se coaching che adu gi tawgi duna pha adu yam thina ma si lo bu dakar oi na khan bra madu bakna chatlaga ai lei ki duna kana bane na kham tan than hotna ram ta la ga ai ma si chang ti yo banga ma gan khan bra kamai ta oi ai coaching kari class 12 ki exam class 12 se section holding ai da ai coaching physics ne mathematics ne lojin jare coaching chatlaga do masdi dum ka ne du goja singna talakpa Fancier gi higher secondary school da talakpa makhaina so phajana notes lang pi dana khodana yam thina hena kana bai du oye ani mak tegi punna phangak pa knowledge nong yam kana ki bo oye ba ko okay yam nungai ko aduga Tasmia da la ke Tasmia nang gi su preparation se kamain tau ki nang yum da dum hotna bra adai boarding gum da lai bra adagi di nang like la shupa bi chang hai dai ne ko nong ma da pung ga se kyam pai kamain tau class 11 de yorga tum hostel le jare so hostel le school ge hostel oi dira school hostel le jare aduga ai le pa bai pung je tum nong ma da pung taruk taret chumai na dum pare taruk te sumaina dum school gi matam se timing ki lo raga taruk taret pa ba gi pung se kai thu e ba ko aduni nang school da boarding da dum leiram dana mapan da chat pagi coaching gi di tawram maroi tawde school manung ga dum leire ba ko nang ne pa jaba ga school ge du gi support to ga nu hona jab ne ba ko aduma
ꯀꯩꯅꯣꯒꯤꯁꯨ ꯑꯝꯕꯥꯁꯣꯔꯤꯒꯤꯁꯨ ꯑꯝꯇꯪ ꯈꯪꯁꯦꯕ ꯅꯪ ꯄꯥꯕꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯍꯥꯛꯀꯤꯗꯤ ꯇꯣꯉꯥꯟꯕ ꯊꯅ ꯍꯣꯠꯅꯖꯕ꯭ꯔꯥ ꯕꯣꯔꯗꯤꯡ ꯂꯩꯔꯛꯄ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯄꯥꯕꯒꯤ ꯁ꯭ꯀꯦꯗꯨꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯄꯥꯏ ꯈꯣꯠꯂꯤ ꯀꯩꯁꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯦ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ 11 12 ꯍꯣꯁꯇꯦꯜꯗ ꯂꯩꯖꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯁꯦ ꯍꯣꯁꯇꯦꯜꯒꯤ ꯔꯨꯜ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯥꯏ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ ꯀꯣꯆꯤꯡ ꯇꯧ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯅꯝꯕꯅ ꯐꯪꯉꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡꯗ ꯑꯅꯝꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯁꯦ ꯅꯨꯃꯤꯗꯥꯡꯒꯗꯤ ꯄꯨꯡ ꯀꯌꯥꯃꯨꯛꯀꯗꯤ ꯄꯥꯏ ꯅꯨꯃꯤꯗꯥꯡꯁꯦ ꯃꯣꯏꯅ ꯄꯤ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯄꯥꯏ ꯅꯨꯃꯤꯗꯥꯡꯁꯦ ꯄꯨꯡ 4 ꯑꯃ 5 ꯑꯃꯒ ꯄꯥꯕ꯭ꯔꯥ ꯆꯥꯛꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗ ꯄꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯩꯅ 13 ꯐꯥꯎ ꯄꯨꯡ 13 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯄꯥꯏꯕꯀꯣ ꯑꯗꯨꯗꯤ 7 9 9 10 11 ꯑꯩꯈꯣꯏꯒꯤ ꯑꯦꯠꯂꯤꯁ ꯄꯨꯡ 5 ꯐꯥꯎꯗꯤ ꯄꯥꯕꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯔꯇꯤꯟꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯀꯤ ꯄꯥꯕꯒꯤ ꯆꯥꯡꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩ ꯕꯣꯔꯗꯤꯡꯒꯤ ꯄꯤꯔꯤꯕꯁꯦ ꯁꯤꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯄꯥꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯋꯥꯔꯒꯁꯨ ꯑꯩꯍꯥꯛ ꯍꯥꯏꯅꯤꯡꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯛꯏꯗꯅꯀꯣ ꯑꯗꯣ ꯅꯪꯗꯤ ꯑꯗꯨꯝ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ꯭ꯔꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯔꯒꯤ ꯑꯗꯨꯝ ꯁꯦꯄꯔꯦꯠ ꯔꯨꯝ ꯄꯤꯕꯤꯗꯅ ꯑꯣꯖꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯍꯜꯂꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯅ ꯑꯗꯣ ꯕꯣꯔꯗꯤꯡꯒꯤꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ 13 ꯄꯥꯜꯂꯦ ꯑꯗꯣ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯤꯕ ꯃꯇꯝꯗꯨꯗꯒꯤ ꯃꯌꯥꯝꯅ ꯇꯨꯝꯕ ꯀꯥꯈꯟꯅꯔꯒꯁꯨ ꯍꯥꯏꯗꯤ ꯏꯪꯅ ꯑꯗꯨꯝ ꯄꯥꯕ ꯌꯥꯕꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯔ ꯆꯣꯟꯗꯅ ꯍꯥꯏꯕꯗꯤ ꯃꯇꯝꯗ ꯂꯧꯔꯒ ꯄꯨꯡ ꯑꯗꯨꯝ ꯁꯝꯇꯥꯏꯝ ꯄꯨꯡ 12ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ ꯄꯥꯔꯦ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯒ ꯄꯨꯡ 12 ꯃꯈꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯅꯤꯡꯕꯒꯤ ꯃꯨꯠꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯄꯥꯅꯤꯡꯈꯤꯕꯗꯣ ꯇꯨꯝꯅꯤꯡꯕꯁꯦ ꯐꯥꯎꯔꯛꯇꯅ ꯑꯗꯨꯝ ꯊꯦꯡꯂꯕꯗ ꯑꯗꯨꯝ 2 ꯃꯈꯥꯏꯒ ꯄꯥꯕ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯣꯏꯈ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯄꯥꯊꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯌꯦꯕ ꯁꯨꯝ ꯄꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯥꯏꯗꯤ ꯄꯥꯃꯤꯟꯅꯕꯁꯤꯗ ꯑꯃ ꯇꯨꯝꯈ꯭ꯔꯅꯦꯕꯀோ ꯑꯃꯅ ꯀꯟꯅ ꯄꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯗꯨꯅ ꯉꯥꯛꯇꯪ ꯂꯩ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕꯗꯣ ꯑꯗꯨꯒ ꯑꯃꯗꯨꯅ ꯄꯥꯈꯠꯅꯔꯛꯇꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯄꯥꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕ ꯔꯨꯝꯃꯦꯠꯀꯤꯗꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯔꯀꯥꯟ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯗꯩꯗ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯍꯥꯛꯅ ꯐꯤꯖꯤꯛꯁꯁꯦ ꯄꯥꯝꯖꯔꯦꯀꯣ ꯐꯤꯖꯤꯛꯁꯁꯤ ꯄꯥꯝꯖꯩ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯔꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯁꯦ ꯀꯩꯅꯣ ꯇꯧꯕꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯅ ꯄꯥꯝꯕꯁꯤ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯁꯦ ꯑꯣꯏꯔꯦ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯁꯦ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯗ ꯏꯪꯂꯤꯁꯇ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯐꯤꯖꯤꯛꯁꯁꯤꯒ ꯄꯥꯝꯖꯕꯗꯅ ꯐꯤꯖꯤꯛꯁꯀ ꯑꯗꯨꯝ ꯔꯤꯂꯦꯠ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯅꯪꯒꯤ ꯍꯌꯦꯡ ꯍꯥꯏꯗꯤ ꯅꯪ ꯀꯦꯔꯤꯌꯔꯁꯦ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯅꯤꯡꯁꯤꯡꯉꯛꯑꯦꯀꯣ ꯁꯤ ꯚꯤꯌꯨꯋꯔꯁꯦ ꯁꯣꯏꯅ ꯁꯥꯎꯔꯅꯤ ꯃꯁꯤ ꯃꯥꯔꯇꯤꯟꯒꯤꯅꯦ ꯀꯩꯅꯣꯝꯇꯪ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯅꯀꯣ ꯅꯪ introduction ꯇꯧꯗ꯭ꯔꯤꯀꯣ introductionꯁꯦ ꯑꯩ ꯅꯪꯒꯤ ꯃꯤꯡ ꯑꯗꯒꯤ ꯂꯥꯏꯛ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯣ ꯕꯕꯥ ꯃꯃꯥ ꯀꯥꯏꯗꯒꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯑꯝꯇꯪ ꯊꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯃꯥꯔꯇꯤꯟ ꯅꯤꯉꯣꯝꯕꯝ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯒꯤ ꯃꯤꯡꯅ ꯅꯤꯉꯣꯝ ꯕꯤꯁꯦꯁꯣꯔ ꯁꯤꯡ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯒꯤ ꯃꯤꯡꯅ ꯅꯤꯉꯣꯝ ꯑꯣꯡꯕꯤ ꯑꯁꯥꯔꯅꯤ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯁꯦ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯃꯤꯅꯤꯁꯇꯔꯤ ꯃꯅꯥꯛꯇꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 4ꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯅꯨꯄꯤ ꯑꯃ ꯌꯥꯏꯃ ꯑꯗꯨꯒ ꯅꯨꯄꯥ 2 ꯑꯃꯒ ꯑꯩ ꯃꯈꯥꯗ ꯂꯩꯖꯔꯤ ꯃꯃꯥ ꯕꯕꯥꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯀꯥꯔꯄꯦꯟꯇꯔꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯋꯤꯚꯔꯅꯤ ꯋꯤꯚꯔꯅꯦꯀꯣ ꯑꯣꯀꯦ ꯑꯗ ꯁꯤ introductionꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯁꯨ ꯑꯝꯇꯪ ꯇꯥꯊꯣꯛꯁꯤ ꯇꯥꯟꯁꯤꯝꯒꯤꯁꯨ ꯑꯝꯇꯪꯀꯣ introduction ꯃꯇꯦꯛ ꯑꯝꯇꯪ ꯄꯤꯁꯤꯀꯣ ꯂꯩꯐꯝ ꯀꯩꯀꯥ ꯃꯃꯥ ꯕꯕꯥꯒꯤ ꯑꯩꯒꯤ ꯃꯤꯡ ꯁꯩꯌꯦꯗ ꯇꯟꯁꯤꯝ ꯑꯍꯃꯗ ꯂꯨꯡꯍꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯁꯩꯌꯦꯗ ꯃꯨꯛꯇꯥꯔ ꯑꯍꯃꯗ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯤꯁꯇ꯭ꯔꯦꯁ ꯄꯥꯔꯕꯤꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 4ꯅꯤ ꯑꯩꯅ ꯑꯅꯤꯁꯨꯕꯅꯤ ꯅꯪꯅ ꯑꯅꯤꯁꯨꯕꯅꯦꯕꯀോ ꯑꯗꯣ ꯃꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝꯗ ꯂꯩ ꯕꯕꯥꯅ ꯒꯥꯔꯤ ꯆꯠꯂꯦ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯃꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯁꯨ ꯇꯥꯁꯤꯀꯣ ꯇꯥꯁꯃꯤꯌꯥꯒꯤ ꯂꯩꯐꯝ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯝꯇꯪ ꯊꯝꯁꯤꯟ ꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯑꯍꯃꯗ ꯑꯂꯤ ꯑꯩꯒꯤ ꯃꯥꯏ ꯃꯃꯤꯡꯅ ꯔꯦꯍꯅꯥ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 5 ꯃꯅꯨꯡꯗ 3 ꯁꯨꯕꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯁꯤꯟꯐꯝꯁꯦ ꯋꯨꯠ ꯕꯤꯖꯤꯅꯦꯁꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯗꯨꯃꯥꯏꯅ ꯍꯥꯎꯁ ꯋꯥꯏꯐ ꯀꯣ ꯑꯗꯨꯒ ꯑꯝꯕꯥꯁꯣꯔꯤꯒꯤꯁꯨꯅꯦ introduction ꯃꯇꯦꯛ ꯑꯝꯇꯪ ꯊꯝꯗꯣꯛꯁꯤ ꯑꯩ ꯂꯩꯐꯝ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯃꯌꯦꯡꯕꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯗꯨꯒ ꯏꯃꯥꯒꯤꯅ ꯃꯌꯦꯡꯕꯝ ꯄ꯭ꯔꯚꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3 ꯁꯨꯏ ꯑꯩꯅ ꯌꯥꯏꯃꯅꯗꯤ ꯏꯊꯛꯇ ꯏꯕꯨꯡ ꯑꯃ ꯏꯈꯥꯗ ꯏꯅꯥꯎꯄꯥ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯁꯨꯝ ꯂꯧ ꯍꯥꯏꯗꯤ ꯐꯥꯔꯃꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕ ꯍꯥꯎꯁ ꯋꯥꯏꯐ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯕꯗ ꯑꯝꯕꯥꯁꯣꯔꯤꯗ ꯑꯗꯨꯝ ꯂꯥꯛꯀꯦ ꯀꯩꯅꯣꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯑꯣꯖꯥꯁꯤꯡꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯈꯤꯕ ꯀꯨꯞꯁꯦꯝ ꯁꯦꯟꯅꯕꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕꯤꯁꯥꯏꯠꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤꯁꯨꯀꯣ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯒꯤ ꯌꯨꯝꯗꯒꯤ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ
Koma ima baba na dum aina pam lambi da chatpada dum support tawbi do hostel le jata ga ju aigi aswan ba de ke subject soli do karam kamai tawri ay awat pa dum mention bi am support taw hostel le jara ka su yum de gi su adum yengsin bi re ba kwa nang hang dana wada pa kwa anu tasmia gi suni family gi support ti kamai tawwi je do di bawala kai pam lambi da chatle duga chaninge duga kai nang kai subject soli kholi en ha dai aswan ba subject to koi gi warden ma kai da haraga dum oza ma kai tan hal anaraga haidi nang aswan ba hang do ga mu parents sing asu amu lairi ba school gi faculty sing asu mu tanaraga comment khatna ba khone ba kwa yam nungai aduga tansim gi di mama baba gi parents gi su contribution hai dare kwa adu kamai tawi aina 11th science stream lawge habsida mama na phajana support to bire दुदे अना करी तक खरा डिफिकल्ट सब्जेक्ट से ट्यूशन चके हाइजब मखों चलो कम चतोनो खोनो सपोर्ट करी चलनिंग तौर कनोगी अखोईगी मार्टिन से अने पेरेंट्स की सपोर्ट से मरु कनोद तारगसुको मरु क्राइसिस थाग्रे एग्जाम से गार्जियन की साइड नंगी सपोर्ट से कमाई तय मा होइना कमाई यंगसिनबी आइजे इमुंग मनुंग गेना फुल सपोर्ट फंगजे आइना सी म तौगे हानि सी म वाले लारि म वाले त्रगा सी सब्जेक्ट म सोले मतमदा दुम मोइना दुम चलो अपाम्बा ओजा खन्दना खोतना आइदि थाबी याम चिना फुल सपोर्ट पिबी मोइगी हाबदि फुल सपोर्ट ना सी यो ngam हाइजे नंग अवात पा खैतो सि तौसी हाबदो मा होइना तौसी हाबदो दुम तौबी बको अदो स्कूल से बोर्डिंग दा जो लेरे को बोर्डिंग लेरा काना कोई सुटी मतम जो तुम लेदुनी को अद युम द थोलक पुस यावब्रा युम जे हदि सुटी जे आइदि बोर्डिंग लेंगे द याम काने थोक ट्राई ताय नोंग निनी गुम्बा नोंग मगुम्बा ना याम का अदुम बोर्डिंग द दुम हदि स्टक तोरगा दुम कन होनरा गम लेजे राय ताय युम द काय थोक अदो परीक्षा मेया सिगे नक्सिलपगा हानेगी नंगी डेली रूटीन मेंटेन तो दुम दिन हांगसु पनगरे को अदु परीक्षा मेया सुम नक्सिलकान हाय तारेने मसिदा कनो से नंग लाइक पाबै चांग से अमुक पुंग से अदुम हाने नंग अदुम पाजबदु दा आईडी सुमाइ सु मेंटेन तोरा पागे काना पाब्रा जगा कयाम का अखुई हाइनी ने कैम इंटेंसिफाई ओइना एग्जामिनेस नक्सलम दना खरा हेन पागे काना पुंगसिंग से हेंगतब्रा नत्रगा नंग कमाइना लाइक पाइ मोंग किना खंगा नक्सिला कमाइ तवे खाजे वालिंगे ददि याम काना पाजरमे दो नक्सलंग मतम ददि आइना पागे खरदो हादि चाइथोकिदना हादि हाना पागे जिंगदो तासलगा हादि अदुदोइना रिविजन से पसाने है तारे अखोगी आंगांग से नखोई छात्र खुदी मोय थेंगमने पेखामे यावसिला कान से यामना पाखतपा पासलगा दुमाइन तो पोटम सु लैको मार्टिन गिदी इंगना दुमाइन साना मेंटेन तौजेबको अदुगा कनो गिदी तानसिम गिदी कमाइन तौवी तानसिम लेरे पाबसे हान एग्जाम में नक्सिले ए काना खरगा इंटेंसिफाई ओइसनब्रा र खरन हेंग पुंग से मतम पीदना पाबरा करमाइन होनकी टोटल आवर्स 7 आवर्स से 7 आवर्स दुगा मैक्सिमम 8 आवर्स मु नुंती दुम पाजे दुगा ओजामा खैना तालखिबा मैथमेटिक्स की कैलकुलेशन बोरो फिजिक्स बोरो क्वेश्चन आंसर टॉपिक्स चैप्टर खुदिमा मखोइन तालखिबा नोंमदुदा आई दुम सारिङै दा हाइतारे दुम लोजिल हौबी आइना चिम्पा पुबी आमैना पोबे दुगा कैलकुलेशन ना दुम होट हौबी हाइतारे नोंमदुगी दुगी ओइना नोंमदुगी ना दुबैना दुम प्रिपरेशन लौजरकनी काउंसलिंग गी नंगे दुम हानदेगी लाकपा नंगे नोंमगी डेली नंगे रूटीन काइदना दुम एग्जाम या दुम लाएबको अदो युमददी सुटी गे थोक्तरो आइदि थानी हक्ता लैजबने करी काउंसलिंग गी अदुना ओचुमे ओके नंग करेक्ट नंग हाइकिबदको थानी खक्तंग नंग माइपुना ओनजन मतम ओइख्रेबको अदुना युमदा कया थोकिद्रे हाइबने दुगा सब्जेक्ट तप ओइमा खैदो अखोगी ओजा साराबिसन करना फजना ओजा सिंग कोबिदना आइना इंग्लिश गुम्बा मणिपुरी गुम्बा से सिदा एक्सप्लेनेशन करा आई खरा सोन बसे साराबिसन करना फजन खंगेबा अदुगी साराबिसन के मयुमदा लेरगा ताना बाय तारे ओजाना सो याम जेक्सन कुपसन से नबी की बको अदगी कनोगिदी तास्मिया दी 11 दे लेरे को 11 दे लेरे अदुना अदुम लेरकपदुदा पखामेया नक्सलकपसे सोइदना तास्मिया दी युम थोंगनी मरक मकदम को अदु नंग सुटी लेइ मतम दा युम दा लेबा मतम ददी ले पाबै टाइमिंग जे खरा कोम थोकपुरा कमाइन तवे युम दा लाइ काइना कोम थोए दे कोम थोए को अदुदी पखामेया ददी कनो तोब्रा अदुम नंगसु चप माना रूटीन कोगी कनो होइना तानचिम होइना मार्टिन होइन तौगी दुन हानगी दो दुम पाब्रा जका मार्टिन दि खतम रिलैक्स तौ है एग्जाम या दको ना की ओरदी हेन इंटेंसिफाई ओसिला kana पाब्रा नत्रका करमाइना तौगी नंगोन सो हाना परपदो गी चांग अदुम पाइ हेंजन हापचन दे इंजन हापचन दिए को हान नंगे पाजब चांग दुम पाजय बको
ꯑꯗꯣ ꯀꯩꯅꯣꯒꯤꯁꯨꯅꯤ ꯑꯝꯕꯥꯁꯣꯔꯤꯒꯤꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯅꯁꯥꯗ ꯍꯪꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡ ꯄꯤꯕꯗꯣ ꯌꯥꯝꯅ ꯁ꯭ꯇ꯭रिꯛ ꯑꯣꯏꯅ ꯄꯥꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯄꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯄꯥꯈꯤꯕꯗꯣ ꯑꯗꯨꯝ ꯑꯩ ꯉꯝꯕ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯟꯅ ꯄꯥꯈꯤꯕꯗꯣ ꯑꯗꯨꯝ ꯄꯥꯏ ꯍꯥꯟꯅ ꯄꯥꯖꯈꯤꯕ ꯆꯥꯡꯕꯗꯣ ꯑꯗꯨꯝ ꯄꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯍꯧꯖꯤꯛ ꯅꯈꯣꯏꯁꯦ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯞ 20ꯒꯤ ꯃꯅꯨꯡ ꯆꯜꯂꯛꯈ꯭ꯔꯕꯅꯦꯕ ꯅꯣꯏꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 12 ꯊꯥꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯅꯣꯏꯁꯦ ꯀꯔꯤ ꯍꯥꯏ ꯀꯥꯟꯗ ꯅꯣꯏꯁꯦ ꯌꯦꯡꯖꯗꯣꯏꯅꯦꯕ ꯅꯣꯏ ꯃꯇꯧ ꯇꯝꯖꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯅꯣꯏꯁꯦ ꯃꯣꯏꯒꯤ ꯁ꯭ꯇꯦꯞꯄꯤꯡ ꯁ꯭ꯇꯣꯟ ꯑꯅ ꯏꯟꯖꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯆꯤꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏꯁꯤꯅ ꯄꯥꯈꯤꯕ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯨꯒꯤ ꯅꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯨ ꯃꯌꯥꯝ ꯊꯣꯛꯄꯟꯗꯅ ꯏꯔꯥꯡꯁꯨ ꯃꯌꯥꯝ ꯂꯩꯕꯟꯗꯅ ꯑꯩ ꯃꯥꯔꯇꯤꯟꯗ ꯂꯥꯛꯀꯦ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯃꯈꯥ ꯊꯥꯔꯛꯀꯗꯧꯕꯁꯤꯡꯁꯦ ꯃꯁꯤꯅ ꯅꯈꯣꯏꯒꯨꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯈꯣꯏꯒꯨꯝꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯇꯣꯞ 20ꯗ ꯆꯟꯗꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯗꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯁꯥꯈꯤꯗ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯅ ꯀꯔꯤ ꯀꯃꯥꯏꯅ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯁꯖꯦꯁꯟꯁꯦ ꯀꯃꯥꯏꯅ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯏꯔꯥꯡ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯊꯣꯛꯑ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯐ꯭ꯔꯦꯀ꯭ꯋꯦꯟꯂꯤ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯔꯕ ꯁ꯭ꯇꯦꯠ ꯑꯃꯅꯦꯕ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯥꯛꯑꯕꯅꯦꯕ ꯑꯗꯩ ꯀ꯭ꯂꯥꯁ 7 8ꯇꯒꯤ ꯑꯗꯨꯝ ꯀꯣꯔꯣꯅꯥꯕꯨ ꯂꯩꯕꯔꯣ ꯂꯥꯟꯕꯨ ꯂꯩꯕꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯃꯥꯡꯍꯟꯕꯤꯗꯕꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯗꯨ ꯈꯛ ꯅꯠꯇꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯕꯨꯗꯤ ꯀꯥꯔꯣꯏ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯥ ꯂꯩꯕ ꯑꯗꯨ ꯂꯥꯟ ꯂꯩꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨ ꯁ꯭ꯀꯨꯜꯗꯤ ꯀꯥꯔꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯤꯗꯤ ꯑꯗꯨꯝ ꯕꯟ ꯇꯧꯔꯅꯦꯕ ꯍꯥꯏꯗꯤ ꯂꯦꯞꯄꯛꯑꯅꯦꯕ ꯁ꯭ꯇꯣꯞ ꯇꯧꯔꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯜꯍꯧꯕ ꯅꯣꯂꯦꯖꯁꯦ ꯇꯥꯜꯍꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯇꯥꯟꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯋꯤꯁꯟ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯥꯕꯗ ꯆꯪꯕ ꯃꯦꯇꯔꯤꯌꯦꯜꯗꯣ ꯌꯥꯔꯤꯈꯩ ꯈꯣꯝꯖꯤꯟꯕꯤꯍꯧꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯨꯗ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯧꯕ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯑꯗꯨꯝ ꯃꯌꯨꯝꯗꯕꯨ ꯆꯠꯄ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯁꯨ ꯏꯖꯨꯀꯦꯁꯟꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯈꯛꯇ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯔꯒ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯐꯥꯎꯕ ꯃꯤ ꯃꯌꯥꯝꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯗꯤ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯁꯟꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯁꯤꯡ ꯑꯣꯖꯥ ꯇꯥꯟꯅꯕ ꯑꯣꯏꯔꯣ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯃꯍꯩꯁꯪꯁꯤꯡꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯟꯗꯅ ꯃꯇꯝꯗꯨꯗ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯁꯨꯇꯤ ꯊꯥꯔꯕꯅꯤꯅ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯇꯕꯀꯣ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯣꯠꯁꯤꯡꯗꯣ ꯄꯥꯍꯧꯗꯕ ꯑꯩꯒꯤ ꯄꯦꯟꯅꯤꯡ ꯂꯩꯍꯧꯕ ꯀꯣꯞ ꯑꯞꯄꯨ ꯇꯧꯒꯦꯔꯥ ꯏꯟ ꯗꯦꯠ ꯋꯦ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤꯁꯨꯅꯦ ꯇꯥꯟꯁꯤꯝꯒꯤꯁꯨ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯃꯇꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯀꯃꯤꯡ ꯑꯞ ꯅꯣꯏꯒꯤ ꯖꯨꯅꯤꯌꯔꯁ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯡꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝ ꯑꯃ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯅꯤꯡꯉꯤ ꯍꯧꯒꯠꯂꯛꯂꯤꯕ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯅ ꯇꯝꯖꯔꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯛꯇ ꯅꯣꯂꯦꯖ ꯌꯥꯎꯁꯤꯟꯒꯗꯕ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ 4ꯗꯒꯤ 5 ꯀꯥꯔꯛꯑꯃꯤꯅ 4ꯒꯤ ꯅꯣꯂꯦꯖꯇꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯒꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯇꯕ ꯇꯥꯔꯒꯗꯤ 11 12 ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯏꯊꯤꯒꯅꯤ ꯁꯣꯏꯗꯅ ꯁ꯭ꯀꯨꯜ ꯇꯣꯛꯅꯤꯡꯕ ꯐꯥꯎꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨꯗꯤ ꯂꯦꯞꯄꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯀꯣꯆꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐ꯭ꯔꯤꯗ ꯇꯥꯛꯄ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 12ꯀꯤ ꯍꯥꯏꯔꯕꯗ ꯀꯣꯁꯦꯝꯒꯤ ꯆꯦꯅꯦꯜꯁꯨ ꯂꯩꯔꯤꯗꯅ ꯁꯨꯃꯥꯏꯅ ꯐꯤꯖꯤꯛꯁ ꯋꯥꯂꯥꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯒꯤ ꯃꯣꯠꯁꯤꯗ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯖꯅ ꯂꯧꯔꯀꯥꯟꯗ ꯁ꯭ꯇꯨꯗꯦꯟ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯍꯜꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯏꯟꯇꯔꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯁꯤꯗꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯁꯤꯝꯗ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯚꯦꯂꯤꯠ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯕꯦꯁꯤꯛꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯇꯥꯔꯦ ꯀ꯭ꯂꯥꯁꯁꯨ ꯍꯦꯟꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯑꯋꯥꯕ ꯂꯥꯏꯔꯤꯛꯁꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕ ꯄꯣꯛ ꯋꯥꯈꯜ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯆꯠꯍꯧꯅꯕ ꯍꯣꯠꯅꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯒꯤꯁꯨ ꯑꯩ ꯂꯥꯛꯀꯦꯀꯣ ꯅꯣꯏ ꯃꯔꯤꯃꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯂꯣꯏ ꯂꯧꯒꯦ ꯁꯤꯁꯨ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯏꯂꯥꯏꯠ ꯇꯧꯈ꯭ꯔꯦ ꯇꯥꯟꯁꯤꯝꯅꯀꯣ ꯑꯗꯨꯒ ꯇꯥꯁꯃꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯥꯁꯃꯤꯌꯥ ꯅꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯅꯤꯌꯔ ꯃꯔꯛꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗ ꯉꯁꯤ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯁꯤ
ꯀꯔꯤ ꯀꯔꯝ ꯍꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯣ ꯅꯪꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯒ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯁꯤꯗ ꯄꯤꯅꯤꯡꯕ ꯃꯣꯠꯇꯤ ꯃꯥꯅ ꯀꯥꯔꯤꯕ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯅ ꯆꯠꯂꯣꯕ, ꯈꯪꯅ ꯆꯠꯂꯒ ꯕꯦꯁꯤꯛ ꯅꯣꯂꯦꯖꯁꯤꯡꯗꯣ ꯇꯥꯟꯁꯤꯜꯂ ꯆꯠꯂꯗꯤ ꯍꯌꯦꯡ ꯀ꯭ꯂꯥꯁ 11, 12 ꯀꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯦꯕ. ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯏꯔꯥꯡ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ, ꯁꯨꯇꯤ ꯌꯥꯝ ꯇꯣꯏꯅ ꯂꯩꯒꯜꯂꯦ. ꯑꯗꯨꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗꯤ ꯂꯦꯞꯄ ꯌꯥꯗꯦ. ꯑꯗꯨꯗꯨꯅ ꯑꯣꯖꯥꯒꯤ ꯃꯔꯛꯇ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯑꯣꯏꯒꯦꯔꯥ, ꯈꯪꯗꯕ ꯍꯪꯕ ꯑꯣꯏꯒꯦꯔꯥ ꯇꯧꯍꯟꯅꯤ. ꯌꯥꯝ ꯆꯨꯝꯃꯦ. ꯑꯗꯣ ꯑꯩ if there is a will there is a way ꯍꯥꯏꯕ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯐꯖꯩꯀꯣ, ꯑꯩꯈꯣꯏ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ. ꯑꯩꯅ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ, ꯑꯩꯅ ꯈꯪꯅꯤꯡꯕꯒꯤ ꯑꯩꯒꯤ ꯋꯤꯂꯤꯡꯅꯦꯁꯅ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯇꯥꯛꯄꯤꯅꯕ ꯅꯪꯒꯤ ꯊꯣꯡꯁꯦ ꯃꯌꯥꯝ ꯍꯥꯡꯗꯣꯔꯛꯇꯣꯏꯅꯤ ꯑꯣꯖꯥ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯣ ꯅꯪ ꯊꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ. ꯑꯩ ꯁꯨꯇꯤ ꯊꯥꯈ꯭ꯔꯦꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦꯕ. ꯑꯩꯈꯣꯏꯗꯤ ꯇꯝꯕ ꯉꯝꯗꯦ. ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯁꯨꯇꯤꯁꯦ ꯏꯔꯥꯡ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄꯗꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯈꯤꯕ. ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯌꯥꯗꯕꯅꯤꯅꯀꯣ. ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯊꯥꯗꯣꯛꯄꯁꯨ ꯕꯦꯔꯥ ꯂꯩꯇꯕ. ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯤꯕꯝ ꯂꯨꯁꯤꯜꯂꯒꯗꯤ ꯂꯩꯌꯦꯕ. ꯃꯁꯤꯗꯩꯗ ꯅꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏꯁꯦ ꯏꯁꯥꯒꯤ ꯋꯤꯂꯤꯡꯅꯦꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯝꯕꯥꯁꯣꯔꯤꯗꯁꯨ ꯀꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ, ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯏꯁꯨ ꯃꯌꯥꯝꯅ ꯄꯤꯛ ꯊꯟꯕ ꯁ꯭ꯇꯦꯠꯅꯤ. ꯃꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯅꯍꯥꯛꯀꯤ ꯖꯨꯅꯤꯌꯔꯁꯤꯡ, ꯊꯥꯒꯗꯧꯔꯤꯕ 12 ꯊꯥꯒꯗꯧꯔꯤꯕ 11 ꯊꯥꯒꯗꯧꯔꯤꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯀꯣ. ꯃꯈꯣꯏꯁꯦ ꯅꯪꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯅꯤꯡꯉꯤ? ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯔꯥꯡ ꯐꯅ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯦ. ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ꯭ꯔꯁꯨ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯟꯈꯤ ꯇꯥꯔꯒꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯕ, ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯞꯁ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ, ꯑꯗꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯥꯟꯅꯕꯕꯨ ꯑꯣꯏꯔꯣ, ꯑꯣꯖꯥꯗ ꯈꯪꯗꯕ ꯍꯪꯕ ꯑꯣꯏꯔꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤ. ꯑꯗꯨꯃꯥꯏꯅ. ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯝꯕꯥꯁꯣꯔꯤꯒꯤ ꯑꯣꯏꯅꯗꯤꯅꯦ, ꯑꯦꯛꯖꯥꯝ ꯃꯌꯥꯁꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯦꯅꯤ ꯑꯣꯖꯥꯗꯒꯤꯕꯨꯗꯤ ꯑꯣꯖꯥꯅ ꯌꯥꯝꯅ ꯁꯄꯣꯔꯇꯤꯞ ꯑꯣꯏ, ꯑꯣꯖꯥꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯂꯧꯋꯤ. ꯑꯗꯨꯕꯨ ꯅꯪ ꯀꯩꯅꯣꯝ ꯍꯦꯟꯅ ꯈꯪꯅꯤꯡꯉꯛꯄꯒ ꯂꯩꯗꯥꯏꯅꯦꯀꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯐꯣꯟꯁꯦ ꯃꯁꯤꯒꯤ ꯃꯇꯦꯡꯒ ꯂꯧꯔ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯑꯗꯨ ꯍꯣꯁꯇꯦꯜ ꯂꯩꯕꯅꯤꯅ ꯄꯥꯏꯖꯔꯛꯇ꯭ꯔꯦ. ꯍꯣꯁꯇꯦꯜ ꯂꯩꯕꯗꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ. ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟ, ꯑꯣꯖꯥꯒꯤ ꯁꯄꯣꯔꯠꯇꯨꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯑꯗꯨꯅ ꯃꯇꯦꯡ ꯑꯣꯏꯈꯤꯕꯀꯣ. ꯑꯦꯅꯤꯋꯦ, ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯅꯣꯏꯅꯁꯨ ꯈꯛ ꯂꯣꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯝꯗꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯅꯩꯅ ꯊꯣꯛꯁꯤꯕꯀꯣ. ꯑꯩ ꯃꯥꯔꯇꯤꯟꯗ ꯂꯥꯛꯀꯦ. ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯒꯤ ꯇꯤꯅꯦꯖꯔꯒꯤ ꯅꯣꯏ ꯆꯍꯤ ꯃꯇꯥꯡꯁꯦꯀꯣ. ꯄꯔꯤꯈꯥꯁꯨ ꯅꯣꯏꯅ ꯊꯥꯗꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯉꯥꯛꯇꯅꯤꯀꯣ. 10 ꯊꯥꯗꯣꯏꯅꯤ, 12 ꯊꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ? ꯃꯁꯤꯗꯒꯤ ꯅꯣꯏꯒꯤ 12 ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯀꯦꯔꯤꯌꯔꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯂꯥꯛꯇꯣꯔꯝꯅꯤ. ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯩꯅꯣꯝ ꯂꯦꯞꯇꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯂꯩꯅ ꯆꯠꯈꯤꯕ ꯃꯥꯔꯛꯁꯨ ꯃꯦꯟꯇꯦꯟ ꯇꯧꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯥ? ꯑꯅꯤꯃꯛꯁꯦ. ꯁꯤ ꯃꯇꯝꯁꯤꯗ ꯅꯈꯣꯏꯅ ꯅꯈꯣꯏ ꯃꯇꯝꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯥꯝ ꯂꯩꯆꯨꯕ ꯑꯩꯈꯣꯏ ꯃꯈꯟ ꯒꯦꯃꯤꯡ ꯃꯌꯥꯝ ꯂꯩꯔꯦꯀꯣ. ꯃꯁꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯟꯖꯨꯝ ꯇꯧꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯑꯋꯥꯔꯁꯦꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯧꯔꯀꯥꯟꯗ ꯂꯩꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯩꯗꯨꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯌꯥꯝꯅꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯒꯤ ꯃꯔꯛꯁꯤꯗꯩꯗ ꯃꯥꯔꯇꯤꯟ ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯄꯨꯔꯥ ꯑꯦꯚꯣꯏꯗ ꯇꯧꯈꯤꯕ꯭ꯔꯥ, ꯁꯤꯖꯤꯟꯅꯔꯛꯄ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯑꯗꯨꯝ ꯑꯩ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯩ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟꯗꯗꯤ ꯑꯩ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯞ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ. ꯑꯦꯅꯤ ꯗꯕ ꯂꯩꯒꯦꯔꯥ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯦꯞꯁꯤꯡ ꯗꯕꯅ ꯂꯩꯕ ꯑꯦꯞꯁꯤꯡꯁꯤꯗ ꯑꯗꯨꯝ ꯈꯪꯈꯪꯗ ꯑꯗꯨꯝ ꯍꯪꯖꯤꯟ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦ. ꯍꯪꯉ ꯈꯣꯠꯂꯒ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯤꯔꯤ ꯈꯣꯠꯂꯦ. ꯍꯥꯏꯕꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯔꯝ ꯃꯌꯥꯝ ꯗꯤꯃꯦꯔꯤꯠ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯃꯥꯁꯦ ꯃꯦꯔꯤꯠꯇ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯤꯕ. ꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯇꯝꯕꯤꯒꯗꯕꯅꯦꯕ. ꯍꯥꯏꯕꯗꯤ ꯑꯐꯠꯇꯕꯁꯤꯡꯗ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃ ꯁꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯠꯇꯕꯁꯤ ꯂꯣꯏ ꯂꯩꯒꯅꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯐꯕꯁꯤꯡꯗꯣ ꯌꯦꯡꯊꯣꯛꯑꯒ ꯃꯗꯨꯇꯪ ꯁꯤꯖꯤꯟꯅꯕ ꯇꯝꯕꯤꯌꯣꯅ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ. ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯧꯈꯤꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯅ ꯃꯥꯔꯇꯤꯟꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯑꯣꯖꯥ ꯑꯣꯏꯍꯟꯈꯤꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ? ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯔꯒꯀꯣ ꯇꯥꯍꯟꯈꯤꯕꯅꯦꯕ, ꯅꯪꯉꯣꯟꯗ ꯒꯥꯏꯗ ꯑꯣꯏꯅ ꯇꯧꯍꯟꯈꯤꯕꯗꯣꯀꯣ. ꯑꯗꯨꯅ ꯀꯩꯅꯣꯒꯤꯁꯨꯅꯤ ꯇꯥꯟꯁꯤꯟ ꯉꯁꯥꯏꯒꯤ ꯌꯨ ꯍꯦꯞ ꯍꯥꯏꯂꯥꯏꯇꯦꯠ ꯂꯤꯇꯜ ꯕꯤꯠ ꯀꯣ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯔꯝꯃꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯅꯤ ꯍꯥꯏꯁꯦ. ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄ, ꯅꯍꯥꯛꯄꯨꯗꯤ ꯁ꯭ꯀꯨꯜ ꯀꯩꯅꯣꯗ ꯊꯥ 2ꯈꯛ ꯋꯥꯠꯂꯤꯉꯩꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯀꯣ. ꯑꯗꯨꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯦꯛꯖꯥꯝ ꯃꯌꯥꯝꯗꯅ ꯀꯟꯅ ꯁꯤꯖꯤꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ? ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤ ꯀꯥꯟꯗ ꯅꯪ 12 ꯀꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯄꯗꯩꯁꯨ. ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯏ? ꯑꯗꯨꯝ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯤ ꯑꯩ ꯐꯠꯇꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯕꯦꯂꯦꯟꯁꯤꯡ ꯑꯃ ꯇꯧꯔꯀꯥꯟꯗ ꯆꯠꯂꯛꯄ꯭ꯔꯥ? ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯁꯤꯗꯤ? ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯑꯩꯗꯤ 15 ꯃꯤꯅꯠꯁꯇꯩ 30 ꯃꯤꯅꯠꯁ ꯐꯥꯎꯕ ꯑꯩꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯨꯝꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇ ꯑꯩ ꯑꯝꯇꯪ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ
ꯋꯥꯟꯗ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯤꯡꯁꯦ ꯁꯤ ꯑꯗꯨꯝ ꯑꯩ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗꯗꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯦꯡ ꯂꯧꯈꯤꯕ ꯂꯩꯕ꯭ꯔꯥ? ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯃꯇꯦꯡ ꯂꯧꯖꯈꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯄꯟꯖꯈꯤꯕ ꯀꯣꯁꯦꯝꯒꯤ ꯆꯦꯅꯦꯜꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯃꯗꯨ ꯑꯃ ꯐꯖꯅ ꯃꯇꯦꯡ ꯂꯧꯖꯈꯤ ꯑꯗꯨꯒ ꯐꯤꯖꯤꯛꯁ ꯋꯥꯂꯥ ꯂꯩꯔꯤꯕ ꯑꯇꯩ ꯑꯣꯖꯥ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯃꯇꯦꯡ ꯐꯖꯅ ꯂꯧꯖꯈꯤ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯂꯧꯈꯤ ꯇꯥꯔꯦ ꯅꯉꯣꯟꯗꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯅꯍꯥꯛꯇꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯍꯥꯏꯈꯤꯕꯗꯣ ꯑꯦꯗꯚꯥꯟꯇꯦꯖ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯈ꯭रे ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯅꯤ ꯇꯥꯁꯃꯤꯌꯥꯒꯤꯁꯨꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯦ ꯍꯧꯖꯤꯛꯁꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅꯅꯦ ꯒꯦꯝꯁꯦ ꯂꯩꯔꯦꯀꯣ ꯅꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯥꯏꯔꯒꯅ ꯒꯦꯝꯁꯤꯒꯀꯣ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅꯦꯕ ꯐꯦꯁꯕꯨꯛ ꯂꯩꯔꯦ ꯋꯥꯠꯁꯑꯦꯞ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯩꯔꯦ ꯇ꯭ꯋꯤꯇꯔ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯁꯤꯗꯅꯦꯕ ꯑꯅꯤꯁꯤꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯗꯤ ꯆꯤꯡꯊꯣꯛꯄꯁꯦ ꯍꯦꯛꯇ ꯉꯝꯗꯕꯅꯦꯀꯣ ꯂꯨꯞꯁꯤꯟꯈꯤꯗꯅ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯁ ꯃꯁꯤꯗꯤ ꯑꯩ 12 ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯄꯥꯏꯖꯔꯒꯦ ꯀꯥꯏꯅꯒ ꯁꯨꯡꯊꯦꯡ ꯊꯦꯡꯉꯛꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯀꯥꯟꯗ ꯈꯔꯁꯨ ꯄꯥꯏꯒꯨꯝ ꯂꯥꯛꯀꯨꯝꯒ ꯇꯧꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩ ꯂꯣꯏ ꯄꯥꯏꯖꯔꯛꯑꯦ. ꯂꯣꯏ ꯄꯥꯏꯔꯛꯑꯦ. ꯑꯗꯨꯗꯤ ꯇꯥꯁꯃꯤꯌꯥꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯗꯣ? ꯑꯩ ꯄꯥꯏꯕꯨꯗꯤ ꯄꯥꯏ ꯑꯗꯣ ꯑꯩ ꯄꯥꯏ ꯄꯨꯂꯞ ꯂꯨꯞꯆꯟꯕꯗꯤ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯄꯥꯕ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯄꯥꯏꯕ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯌꯧꯔꯛꯄꯗ ꯕꯕꯥꯗꯩ ꯐꯣꯟ ꯂꯧꯔꯒ ꯑꯩ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯖꯔꯛꯑꯦ. ꯑꯩꯅ ꯈꯪꯗꯕ ꯀꯩꯀꯥ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯒꯤ ꯈꯪꯗꯕ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯝ ꯈꯪꯉꯛꯇꯕ ꯀꯥꯟꯗ ꯑꯩ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯖꯔꯛꯑꯦ. ꯒꯨꯒꯜ ꯆꯪꯉꯒ ꯑꯣꯏꯔꯁꯨ ꯑꯦꯞ ꯑꯇꯣꯞꯄ ꯍꯥꯞꯄꯒ ꯑꯣꯏꯔꯁꯨ ꯂꯣꯏ ꯌꯦꯡꯖꯔꯛꯑꯦ. ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯑꯩꯅ ꯍꯦꯛ ꯔꯦꯁ ꯇꯧꯅꯤꯡꯉꯛꯄꯒ ꯋꯥꯔꯛꯄ ꯇꯥꯟꯖꯥꯗ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯞ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯦ ꯄꯥꯏꯔꯛꯑꯦ. ꯄꯣꯊꯥꯊꯣꯛꯄꯒꯤ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯀꯥꯟꯅꯕꯁꯨ ꯂꯧꯊꯣꯛꯄ ꯋꯥꯔꯛꯑꯒ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯊꯣꯛꯄꯀꯣ ꯑꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯅꯈꯣꯏꯁꯦ ꯌꯨ ꯑꯥꯔ ꯂꯤꯚꯤꯡ ꯏꯟ ꯑ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯑꯦ ꯖꯦꯅꯦꯔꯦꯇꯦꯠ ꯖꯦꯅꯦꯔꯦꯁꯟꯗ ꯅꯣꯏ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯅꯣꯏ ꯁꯨꯡꯈꯪ ꯄꯥꯏꯗꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯒꯦꯞꯇꯨꯃ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯈꯪꯗꯕꯁꯨ ꯌꯥꯗꯦꯀꯣ ꯑꯗꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯥꯏꯔꯤꯛꯀꯤ ꯀꯥꯟꯅꯕꯗꯣ ꯂꯧꯕꯅꯦꯕ ꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯑꯝꯕꯥꯁꯣꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯍꯥꯛꯀꯤꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦꯅ ꯌꯥꯝ ꯀꯟꯅꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯠꯁꯦ ꯑꯣꯏꯅ ꯍꯪꯉꯒꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ 12 ꯐꯥꯎꯒꯤ ꯆꯥꯡꯗ ꯂꯩꯕ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯒꯦꯖꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯗꯁꯨ ꯑꯩꯈꯣꯏ ꯊꯦꯝꯅꯅꯕ ꯑꯗꯨꯝ ꯄꯤꯁꯤꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ 5, 6ꯇꯒꯤꯒꯗꯤ ꯐꯖꯅ ꯄꯥꯏꯔꯒ ꯂꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯍꯦꯟꯗꯜ ꯇꯧꯕꯁꯤ ꯂꯣꯏꯅ ꯍꯩꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯨꯛ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯁ꯭ꯄꯦꯁꯦꯜꯂꯤ ꯇꯨ ꯗ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥ ꯃꯔꯨꯑꯣꯏꯅ 10, 12 ꯊꯥꯒꯗꯧꯕꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯅꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯨꯛ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯅꯍꯥꯛꯀꯤ ꯁꯖꯦꯁꯟ ꯀꯔꯤ ꯄꯤꯅꯤꯡꯉꯤ? ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯝ ꯄꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯂꯝꯗ ꯁꯤꯖꯤꯟꯅꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯝ ꯈꯪꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯄꯤꯕ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯒ ꯐꯣꯟꯗ ꯁꯨꯝ ꯗꯤꯁꯀꯁꯟ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯀꯥꯟꯅꯗꯕ ꯍꯥꯏꯔꯒꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯒꯦꯝ ꯁꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯍꯣꯏ ꯁꯥꯟꯅꯒꯗꯕꯅꯤ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯑꯦꯗꯤꯛ ꯆꯨꯁꯟꯕꯗꯣ ꯑꯗꯨ ꯇꯧꯕꯤꯗꯕꯤꯗ ꯁꯨꯝ ꯃꯌꯥꯝ ꯄꯥꯏꯍꯟꯅꯤꯡꯉꯤ ꯀꯥ ꯍꯦꯟꯅ ꯑꯦꯗꯤꯛꯀꯤ ꯆꯨꯁꯤꯟꯕꯤꯔꯅꯨ ꯑꯗꯣ ꯄꯥꯏꯒꯗꯕꯅꯤ ꯈꯪꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯄꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯃꯇꯝꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯀꯥꯟꯅꯕꯗꯨꯅ ꯍꯦꯟꯅ ꯂꯧꯔꯀꯥꯟꯗ ꯄꯥꯏꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯁꯃꯤꯌꯥꯗꯤ ꯄꯣꯊꯥꯅꯤꯡꯉꯀꯥꯟꯗ ꯉꯥꯛꯇꯪꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯄꯣꯊꯥꯊꯣꯛꯑꯦ ꯍꯥꯏꯀꯣ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯂꯧꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛꯀꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯗꯣ ꯃꯊꯪꯒꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯇꯜꯂꯤꯀോ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯇꯟꯗꯣꯏꯅꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯄꯥꯗꯅ ꯍꯦꯛꯇ ꯄꯩꯈꯥꯒꯁꯦ ꯄꯥꯁ ꯇꯧꯅꯤꯡꯉꯤꯅꯤꯀꯣ ꯁꯥꯇ꯭ꯔꯁꯤꯡ ꯂꯣꯏꯅ ꯃꯦꯛꯁꯤꯃꯝ ꯍꯥꯏꯇꯥꯔꯦ ꯄꯥꯗꯅ ꯑꯩ ꯀꯣꯛꯁꯦ ꯂꯣꯏꯅ ꯍꯟꯖꯤꯜꯂꯝꯃꯗꯤ ꯐꯅꯤꯒ ꯈꯜꯂꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯍꯦꯟꯅ ꯅꯈꯣꯏꯁꯦ ꯇꯦꯁ ꯑꯃꯈꯛꯅꯤ ꯄꯥꯅꯤꯡꯉꯛꯇꯕ ꯇꯨꯝꯅꯤꯡꯉꯛꯄ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯥꯛꯀ ꯊꯥꯗꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯟꯠꯂꯦꯁꯇꯨ ꯌꯦꯡꯉꯤꯅꯤꯀꯣ ꯑꯗꯨꯅ ꯀꯩꯅꯣꯗꯒꯤ ꯑꯩ ꯃꯥꯔꯇꯤꯟꯗ ꯂꯥꯛꯀꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯤꯡꯉꯛꯇꯕ ꯌꯥꯎꯕ ꯑꯗꯒꯤ ꯇꯟꯊꯔꯛꯄ ꯌꯥꯎꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤ ꯌꯧꯅꯕꯗꯤ ꯄꯣꯏꯁꯟꯒꯤ ꯑꯦꯝꯁꯦ ꯊꯝꯕ ꯀꯥꯟꯗ ꯄꯥꯔꯛꯄꯗꯅ ꯅꯉꯣꯟꯗ ꯂꯦꯡꯗꯅ ꯍꯣꯠꯅꯔꯛꯄꯁꯤꯅ ꯀꯔꯤꯅ ꯅꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯏ? ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯊꯔꯛꯄꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯄꯥꯁꯜꯂꯒꯗꯤ ꯍꯥꯏꯕꯗꯤ ꯄꯨꯡ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕ ꯄꯥꯔꯛ ꯇꯥꯔꯒꯗꯤ ꯕꯣꯔꯤꯡ ꯆꯨꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯥꯏꯝ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯣꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯕꯨꯛ ꯈꯔ ꯄꯥꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯈꯛꯇ ꯄꯥꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯕꯨꯛꯁꯤꯡ ꯄꯥꯕ ꯉꯥꯏꯍꯥꯛꯇꯪꯁꯨ ꯍꯥꯏꯐꯦꯠꯇꯪ ꯋꯥꯀꯤꯡ ꯆꯠꯊꯣꯛꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯕꯤꯔꯣꯝꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯐꯣꯀꯁ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯅ ꯁꯨꯝ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯗꯣꯏ ꯁꯧꯕꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯡ 2-3 ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗ ꯁꯨꯝ ꯄꯥꯔꯛ ꯇꯥꯔꯒꯗꯤ boring ꯁꯨꯕꯗ ꯁꯨꯝ ꯄꯥꯁꯟ ꯇꯥꯔꯒꯗꯤ ꯀꯣꯛꯇ ꯆꯪꯍꯧꯔꯣꯏꯕ ꯑꯗꯨꯅ ꯑꯩꯗꯤ boring ꯁꯨꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯣꯕꯤꯁꯤꯡ ꯅꯨꯡꯉꯥꯏꯖꯕꯁꯤꯡꯗꯣ ꯇꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯅ ꯊꯝꯖꯒꯦ ꯏꯁꯥꯒꯤ ꯍꯣꯕꯤꯁꯤꯡꯗꯣ ꯇꯜꯂꯛꯑꯒꯁꯨ ꯇꯧꯊꯣꯛꯄꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩ ꯇꯟꯁꯤꯝꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯟꯁꯤꯝ ꯅꯍꯥꯛꯀꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯇꯜꯂꯛꯑꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩ ꯄꯥꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯀꯔꯤ ꯅꯪꯉꯣꯟꯗꯩꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯦ ꯅꯪꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ persistently ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯅꯔꯛꯏꯟꯗꯅ ꯃꯁꯤꯁꯦ ꯑꯩ ꯇꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯑꯩ ꯄꯥꯗꯕ ꯌꯥꯗꯦꯀꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯇꯔꯪ ꯃꯂꯪ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗ ꯐꯝꯃꯒ ꯄꯥꯅꯤꯡꯗꯕ ꯀꯣꯛꯁꯦ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ keeps on wandering ꯅꯠꯇ꯭ꯔꯥ ꯐꯤꯖꯤꯀꯦꯜꯂꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯅ ꯌꯥꯝ ꯇꯣꯏꯅꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ procrastination ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯃꯥꯡꯍꯟꯕꯁꯦ ꯃꯁꯤꯁꯦ ꯑꯩ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯅꯪ ꯐꯣꯀꯁ ꯑꯃ ꯄꯤꯔꯀꯥꯟꯗ ꯇꯧꯕꯁꯦ ꯇꯟꯈ꯭ꯔꯕ ꯄꯣꯠꯁꯦ ꯅꯪ ꯀꯔꯤꯅ ꯃꯣꯇꯤꯚꯦꯠ ꯇꯧꯔꯀꯥꯟꯗ ꯅꯪ ꯃꯁꯤꯗꯩꯗ ꯂꯦꯡꯗꯅ ꯅꯪ ꯄꯥꯍꯟꯕ ꯉꯝꯃꯦ ꯍꯣꯏ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯩꯒꯤ ꯑꯗꯨꯋꯥꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯁꯔꯥꯎꯟꯗꯤꯡ ꯑꯗꯨꯋꯥꯏꯗꯨꯗ ꯉꯥꯛꯇꯪ ꯊꯣꯛꯎꯔꯅꯤ ꯋꯥꯛꯀꯤꯡꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣ ꯖꯣꯒꯤꯡꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯈꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯖꯤꯜꯂꯛꯑꯒ ꯑꯩꯒꯤ ꯑꯃꯨꯛꯀ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯣ ꯕꯣꯔꯤꯡꯗꯨꯗꯒꯤ ꯀꯣꯛꯊꯣꯛꯎꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯍꯜꯂꯒ ꯌꯥꯗꯦꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯣ ꯀꯩꯅꯣꯒꯤꯁꯨꯅꯤ ꯇꯥꯁꯃꯤꯌꯥ ꯅꯍꯥꯛꯀꯤꯁꯨꯅꯤ ꯆꯞ ꯃꯥꯟꯅꯕ ꯁꯦꯝ ꯖꯔꯅꯤꯅꯤ ꯅꯠꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯅ ꯄꯣꯠꯁꯦ ꯂꯥꯛꯏꯅꯤ ꯆꯞ ꯃꯥꯟꯅꯕ ꯂꯥꯟꯐꯝꯁꯦ ꯊꯦꯡꯅꯔꯒ ꯂꯥꯜꯂꯛꯏꯅꯤꯀꯣ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯟꯈ꯭ꯔꯕ ꯄꯣꯠꯁꯦ ꯑꯩꯗꯤ ꯁꯤ ꯌꯧꯅꯕ ꯑꯩ ꯁꯤ ꯆꯥꯡꯁꯦ ꯄꯥꯗ ꯌꯥꯗꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯕꯗꯨꯒꯤ ꯈꯔꯒ ꯍꯦꯟꯅ ꯅꯪꯅ ꯂꯩꯔꯤꯕ ꯔꯦꯁ ꯑꯣꯐ ꯗ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯔꯁꯟ ꯍꯣꯜꯗꯔ ꯑꯣꯏꯍꯧꯗꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯈꯦꯠꯅꯕꯒꯤ ꯆꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯁꯦ ꯁꯤ ꯌꯧꯅꯕ ꯅꯪꯅ ꯈꯇꯪꯗꯤ ꯄꯥꯔꯛꯏꯅꯦꯕ ꯍꯦꯟꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯁꯥꯅ ꯄꯨꯁ ꯇꯧꯖꯔꯛꯏꯅꯦꯕ ꯃꯁꯤꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯅ ꯏꯟꯁꯄꯥꯌꯔ ꯇꯧꯍꯜꯂꯀꯥꯟꯗ ꯀꯔꯤꯅ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯏ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯇꯜꯂꯛꯄ ꯇꯟꯖꯥꯗꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯣꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯛꯑꯦ ꯇꯧꯔꯛꯑꯦ ꯑꯗꯨ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯛ ꯂꯥꯏꯔꯤꯛꯀꯨꯝꯕ ꯀꯣꯃꯤꯛꯁꯀꯨꯝꯕ ꯄꯥꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯔꯨꯝꯗꯒꯤ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯍꯦꯛ ꯂꯩꯔꯨꯕ ꯈꯣꯠꯂꯨꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯇꯥꯁꯃꯤꯌꯥꯒꯤ ꯍꯣꯕꯤꯁꯦ ꯑꯗꯨꯗꯤ ꯀꯣꯃꯤꯛ ꯄꯥꯕꯁꯤ ꯑꯣꯏꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯦꯅꯤꯊꯤꯡ ꯑꯦꯜꯁ ꯀꯩ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯖꯕ ꯍꯣꯕꯤꯁꯦ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛ ꯇꯥꯕ ꯑꯗꯨ ꯁꯛꯇꯤ ꯁꯛꯇ꯭ꯔꯣꯕ ꯁꯛꯇꯤ ꯇꯥꯕ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨ ꯅꯪꯒꯤ ꯍꯣꯕꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯊꯣꯛꯄꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯊꯥꯔꯨꯔꯒꯁꯨ ꯑꯩ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯑꯃꯨꯛ ꯑꯩ ꯍꯟꯖꯤꯜꯂꯛꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯇꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯀꯣ ꯑꯗꯨꯒ ꯑꯝꯕꯥꯁꯣꯔꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯟ ꯍꯣꯏ ꯑꯗꯒꯤ ꯇꯥꯟꯁꯤꯝ ꯍꯣꯏ ꯇꯥꯁꯃꯤꯌꯥ ꯍꯣꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯁ ꯇꯜꯂꯁꯨ ꯑꯩꯗꯤ ꯍꯧꯒꯠꯄ ꯌꯥꯗꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯄꯥꯕ꯭ꯔꯥ ꯅꯪ ꯑꯗꯨꯝ ꯃꯣꯇꯤꯚꯦꯠ ꯇꯧꯁꯤꯜꯂꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯣꯕꯤ ꯍꯥꯏꯗꯤ ꯁꯨꯝ ꯏꯁꯩ ꯐꯥꯈꯤꯕ ꯏꯁꯩ ꯁꯨꯝ ꯏꯕ ꯁꯥꯟꯅꯕꯗꯩ ꯉꯪꯕ ꯁꯥꯟꯅꯕꯗꯣ ꯏꯁꯩ ꯁꯛꯄ ꯄꯥꯝꯖꯩꯌꯦꯕ ꯍꯣꯕꯤꯁꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯝ ꯏꯁꯥꯁꯦ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅോ ꯑꯗꯒꯤ ꯃꯃꯥ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯤꯕ ꯑꯁꯥꯈꯩꯁꯦ ꯁꯤꯒꯨꯝꯕꯁꯦ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯌꯥꯝ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯋꯦ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯄꯥꯅꯤꯡꯉꯛꯇꯕ ꯃꯤꯀꯨꯞꯇꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯅꯪꯉꯣꯟꯗ ꯈꯜꯂꯤꯕ ꯅꯪꯒꯤ ꯑꯁꯥ ꯅꯪꯒ ꯂꯥꯛꯏꯕ ꯅꯪꯒꯤ ꯄꯔꯄꯁꯇꯣ why I am here ꯍꯥꯏꯕꯁꯦꯀꯣ ꯑꯩ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕꯀꯣ ꯇꯟꯊꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯁꯥꯗ ꯃꯤꯠ ꯅꯥ ꯁꯤꯡꯍꯟꯕꯗꯣꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯀꯩꯅꯣꯒꯤ ꯕꯥꯁꯣꯔꯤꯒꯤ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯖꯕ ꯁꯕꯖꯦꯛꯁꯦ ꯁꯕꯖꯦꯛ 3 ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯤ ꯅꯪ ꯄꯥꯝꯖ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯁꯦ ꯀꯩꯅꯣ ꯃꯦꯠꯁꯀ ꯏꯪꯂꯤꯁꯀꯗꯤ ꯃꯦꯠꯁꯀ ꯏꯪꯂꯤꯁꯀ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯀꯩꯅꯣ ꯐꯤꯖꯤꯛꯁꯁꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯗꯤ ꯅꯪ ꯐꯤꯖꯤꯛꯁ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯤꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯄꯥ ꯇꯥꯔꯒꯗꯤ ꯕꯦꯂꯦꯟꯁꯤꯡꯒ ꯂꯣꯏꯅ ꯐꯪꯗꯣꯏ ꯅꯠꯇ꯭ꯔꯥꯀꯣ ꯅꯪ ꯈꯇꯪ ꯍꯩꯅꯖꯗꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯄꯥꯕꯁꯤꯡꯗꯤ ꯌꯥꯝ ꯊꯤꯅ ꯅꯣꯏꯗ ꯗꯔꯀꯥꯔ ꯍꯣꯠꯅꯕꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯀꯩꯅꯣꯒꯤ ꯇꯥꯁꯃꯤꯌꯥꯒꯤ ꯈꯪꯗ꯭ꯔꯤ ꯇꯥꯁꯃꯤꯌꯥꯒꯤ ꯌꯣꯔ ꯐꯦꯚꯔꯤꯠ ꯅꯪꯒꯤ ꯁꯕꯖꯦꯛꯁꯦ ꯀꯩꯅꯣ 3ꯁꯤꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯑꯝꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯍꯪꯒꯦꯅ ꯈꯜꯂꯤꯁꯦꯀꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯛꯄ ꯅꯈꯣꯏꯅ ꯀꯔꯤ ꯁ꯭ꯇ꯭ꯔꯥꯇꯦꯖꯤ ꯁꯤꯖꯤꯟꯅꯔꯛꯏ ꯀꯥꯏꯅ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ 12ꯁꯦ ꯂꯣꯏꯔꯝꯗ ꯅꯣꯏꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃ ꯂꯥꯛꯇꯣꯔꯦ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯅꯣꯏꯒꯤ ꯄꯟ ꯑꯃ ꯂꯥꯜꯂꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯅꯁꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯂꯥꯛꯇꯧꯔꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯃꯥꯔꯇꯤꯟ ꯃꯦꯝ ꯑꯩꯁꯦ ꯍꯧꯖꯤꯛ 12 ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯗꯤꯐꯦꯟꯁ ꯂꯥꯏꯟꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩ NDA ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯈꯟꯖꯔꯤ NDA ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯟꯖꯔꯤꯕꯀꯣ ꯑꯗꯨ NDA ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯅꯪ ꯀꯩꯅꯣ ꯀꯣꯆꯤꯡꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯂꯩꯗꯅ ꯑꯩꯁꯦ ꯀ꯭ꯂꯥꯁ 11ꯗꯒꯤ ꯑꯗꯨꯝ ꯆꯠꯄ ꯍꯧꯖꯔꯦ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯑꯗꯣ ꯑꯩ ꯁꯦꯞꯇꯦꯝꯕꯔꯗ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯇꯧꯖꯕꯅꯤ ꯁꯦꯞꯇꯦꯝꯕꯔꯗ ꯇ꯭ꯔꯥꯏ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯗ ꯁꯨꯝ ꯅꯪ ꯍꯣꯠꯅꯕꯁꯦ
swai da sum exam lobe huji gap su khara laire ko noi da kwa matam free su phange nang hana chacha report to sai sum tawge na khan ma palum da ga chat khatang ga hena ga naksilak me ja hona gi kain dai ba kari plan dai ai je return de dum ai adum manipur da tawje khan jai gi thawal da dum duge ssb interview ne de ai ma palam da chat ke khan jai au return phau gi di nang na pa ja ba ga swai da hona ja ba sing adum ina for ne na khan bane ba kwa ado yam nungai re akhoi gi martin gi suma force da lai gi ba gi achouba ma gi asa lai re aduga kano gi di tanchim gi di na ha gi di makha se tum tam thage na khan ba tra kai kai oi ge na khali kamai thami hakina medical professional line oriba medical gi line sida chacharga doctor amo oigena sumina khanje doctor amo oige na khale ba kwa doctor amo oige hana khalai bana na hak sa kari wakhalon da gi nang doctor oige na phau masi ai gi personal fulfillment natrana personal desire so amani duga imai pa na so aina pami sigi mathak tagi makhon su hena support to biba dagi mari mata sing laikai gi alaman brothers makhaina so doctor amma tadi laitaba yadabni kaina support to bin ba hai tare sumaina sumain to podigi ai doctor oigena dagi ai gi apamaga chana khraba sana badagi sumaina oisage na 100% confidence kalona sumain to adudi hujik se tanchim hujik kono kisi akoi gi di hujik ni thaba kot pegi coaching chat pakot mayam tawri ko na ki di haurabra hujik se kari stage lairi igi de hujik date 5 tagi di soidana hauragani ai de khoi martin gi di yamna kono oina haurame ko advance oina mana pamjari belam si de ma tin den tawrame ko anyway hujik hongdara ani ko you will ngasi matam yam lairi ko plenty of time lairi hujik ko hongdara tawri hujik kono gi tasmia gi di na gi aim in life se nang punchi gi pandam se ai sim oi ge se kari medical line di chala doctor oi bas medical line da kwa na haki sabu ai sigi line sida chang again guest doctor sam tin noble profession ni kwa adu masida changi na khala isen haki di nangi apambra degi mama hoi gi su apamba kana kana gi influencer na kamaina state na changi na khala ise kamaina tawi ta ai na su yam pamjare aduga mama baba na se yam pamjai mi gi seba tawba se yam pamjaba mi gi akoi gi anaba sing kwa layeng ba suma mayam si kwa mi magi punchi kan duni kwa doctor have se suki matik kanone kanugi su amba sori gi su khangdok se nang kari oige na khali ge ai angai kan dai doctor wis pame medical line samuse medical line de changchu dum pamjare ba kwa ado mama wona su support to bra kamai dawe kuma na dum support to mama wona fancier gi 11 dai tama ko se 11 da sum net gi ona tonga class to ba de gi course hapagi mai have day gi mai tamjar ko sida yam phai loina mak akoi gi kaino martin ki di martin am la kan da na kaino se akoi gi nang gi personal na taba ko professionally nang na force oi bese nang sum pam jaba ko nang pam jara pai si po lai sina taba hai tare ne ko nang force oi pa mai si madam se ai pandamam le leram dana ko aina pam ai si oi kan ai sumain tawge khote kana khan ba lai jaram dana ado kari wakhalon dagi nang si ithil se pohan gim nang force change kai nang linge de khalai se ai je defense line sange na khanjari jadi abdi indian armed forces ba di moi forcing gi discipline je am pamjai ba aduga abdi imale ba ki tamakta thawai thadokhi ba dumba kargil lan shigi ba abdi indo china war shigi ba adi adumba yam china thongna lai ba soldier jing do moi je yam china adi moi gumna mathongna lai na ju imale ba ki tamakta abdi mayong ya ja ba tare imale ba ki tamakta mayong na ba tare yam pamjai du yam phasai ko akoi gi martin gi wakhalon chu professional gi oiba line digi na taba hai tare ma ki personal oiba dagi nang kari kari to boya ha bu man tong ke na khali ba wakhalon jam yam phasai aduga akoi gi kaino sai tare ne makha tarak matam sidai da ai kaino dagi ambasori dai lake ada hujik hujik se akoi yam tina lairiba nakoi opinion loge ko education gi lam sidai da hai tare ai mutang hala kanda coaching se khwai maroi na ko coaching se chatragadi pudam mon hara kanda koi yadabagi pot am lokhala ise ko coaching se chatragadi ai yade haibagi pot am ka lakpa du mai train du mai lakpa post su lairi aduga sidai sida akoi gi coaching se chatpa ngam daba middle class family su mayam lai ko chati setning ma chat
Okay. Ko yan. Kada yo kre jikida hangda. Nangi dani ko tat kibda. Answer complete oi kibra ba. Kumdri kwa. Do anyway to was em hangagi kwa. Jikida answer samdina ba yara. Loisilakpda ko ambassador da laning base ambassador dikse akhoi position holder chalakpa sing 1 2 3 tarakpa boisu top 20 ki manunga chalakpa sing se mayam high kanda akhoi gi simana ring chalakpa sing kidi mayam se akhoi gi afaba school su tamba aduga akhoi coaching khusat pa hai tare ko afaba school su tamme du coaching satle aduna de position se tum yorok tabani ka haibe gi mina haina da pot nate ko simana mayam lei hai tare sigi matang se aduna kano to bota bani masana dum phabam thokpani kan haibe lei tare ko anu sigi post lei aduna sida kangni se coaching chatpa amasung chattaba chatragadi sungya ya roidra chatraga sum hona ba yabra aduga school se afaba amasung phattaba government ki school lady private ki su lady ko aduda ai gi private ki da tamdragadi natraga coaching chatraga ai sungya ya roidra government school tamaga ai se oi roidra oi there is a difference lady lei ko ni sigi khajik aduna sigi pot me am haina ba se sida nangi kari mole adi coaching chatraji hekta yaro happy dilaite adi ai phaba ai gi makha pole duga adi coaching chat ta ga ju aina khang da be yaw ko school timing do er ju adi break level gum da oja de gi meeting lo ga coaching chat pa ngam da ta ga ju duga adi government ga private ka je ani je adum kashum kena de chamani ta oja sing duna government school su ta ini private su ta ini adu differences kitang lei ta su isana thawai yaw ga di dum yani haibani ba ko ambassador hai se aduni kanogi akoi gi tasmia da su sigi pot se dum leibani ko aduna akoi na school su phab da tamba adagi di coaching chu chatpa aduni masana dum phaba ta bani habi pot se me lei ba ko aduna karmaina thamni na gi motare chatrasi osana class ta tagapado adu phajana khangaga laga yumda mo hallaga osana tagla khibudo kadi hallaga revision chatladi tuition tawei darka ta de Otana talak podo pasana puning janga tala ba revision nama tok thokpira ba adu question tuition ahen ma chatpe gi daka ta de habne ba ko ado kano gi su tansim gi su kari mo lai sida me an hai ko gi application oi ba me amma ma yaw ba hai tare ko gi physics chemistry science si tangai patan su chatta ba ya de kana ga hai ba pot am su lei ko aduna sina sumaina hai nei akoina ba wang sumai lak ba dudi ka phaba ngang ji school phaba su thare ade coaching gu chatle dudi masan dum pharak pa ta bani ka hai pot am lei ba ko aduna tare de koina pharak na ba gi scope su uba yadra bra kamai thamni ꯑꯩꯒꯤ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯁꯕꯖꯦꯛꯇꯣ ꯆꯠ ꯆꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯣꯆꯤꯡ ꯆꯠꯂꯒ ꯍꯦꯛꯇ ꯄꯣꯖꯤꯁꯟ ꯌꯥꯎꯅꯤ ꯍꯥꯏꯗꯤ ꯂꯩꯇꯦ ꯀꯣꯆꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯄꯣꯖꯤꯁꯟ ꯌꯥꯎꯍꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯁꯤ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯍꯥꯛꯅ ꯄꯣꯖꯤꯁꯟ ꯌꯥꯎꯅꯉꯥꯏꯒꯤ ꯈꯔ ꯀꯟꯅ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯁꯨ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯄꯣꯖꯤꯁꯟ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ 90ꯒꯨꯝꯕ 89ꯒꯨꯝꯕꯗ ꯑꯗꯨꯝ ꯂꯩꯗꯅ ꯍꯦꯟꯅ ꯀꯔꯤ ꯑꯐꯕ ꯑꯗꯨꯝ ꯀꯔꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯅꯤꯗꯣ ꯑꯗꯨ ꯈꯛꯇ ꯆꯠꯆꯔꯦ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩ ꯑꯣꯏꯅ ꯈꯥꯏꯅ ꯈꯟꯕ ꯑꯩꯅ ꯈꯔꯒ ꯍꯦꯟꯅ ꯁꯤꯗꯤ ꯑꯩꯅ ꯃꯇꯦꯡ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯁꯕꯖꯦꯛꯇꯨ ꯆꯠꯊꯣꯛꯄꯗ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯣꯆꯤꯡ ꯆꯠꯂꯒ ꯍꯦꯛꯇ ꯄꯣꯖꯤꯁꯟ ꯀꯣꯆꯤꯡ ꯆꯠꯄ ꯈꯛꯇꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯨ ꯂꯥꯟꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯆꯠꯇ꯭ꯔꯒꯁꯨ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯒꯤ ꯃꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯜꯆꯔ ꯑꯃꯈꯛ ꯆꯠꯄꯒꯤ ꯄꯣꯠꯁꯤꯃ ꯂꯩꯕꯗꯅ ꯃꯥꯔꯇꯤꯟꯒꯤ ꯑꯣꯏꯅꯁꯨ coaching se gi kana daba chatragadi masi akoi iyamak yadrabra natragana hai tari ni sai matang kide nang kamai thambini ai ge bamot di coaching ji di just have the extra knowledge tanjan baneba hadi ahian ba ai ge ba ahian knowledge tanjan bane logjage have the school gi environment di some few class hadi subject mong gi class amom tang neba ju some 1 hour oiro 45 minutes oiro ajuda ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯨꯏꯁꯟ ꯆꯠꯄꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒ ꯄ꯭ꯔꯥꯏꯚꯦꯠꯀ ꯁ꯭ꯀꯨꯜꯒ ꯈꯦꯠꯅꯕꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯗ ꯁ꯭ꯀꯨꯜ ꯇꯝꯕꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯔꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤꯅ ꯍꯥꯏꯖꯒꯦ
ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯃꯥꯔꯇꯤꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯔꯤꯅꯤꯀꯣ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯃꯅꯁꯨ ꯂꯧꯕ ꯌꯥꯏ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯗꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯃꯌꯥꯝꯁꯨ ꯊꯣꯛꯏ ꯅꯠꯇ꯭ꯔꯀꯣ ꯁꯤꯃꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯥꯏꯠꯁꯤꯃꯁꯨ ꯎꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯋꯤꯂꯤꯡꯅꯦꯁꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤ ꯁꯤꯃ ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯐꯤꯒꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤ ꯑꯣꯏꯔꯁꯨ ꯃꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯣꯏꯇꯥꯔꯁꯨ ꯏꯟꯇꯔꯅꯦꯁꯅꯦल ꯐꯤꯒꯔ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯑꯥꯏꯗꯣꯜ ꯅꯪꯉꯣꯟꯗ ꯌꯥꯝ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯍꯥꯛꯀꯤ ꯂꯩꯖꯕ꯭ꯔꯥ ꯃꯥꯔꯇꯤꯟ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯨꯃ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯌꯥꯝ ꯏꯆꯪ ꯊꯧꯅ ꯍꯣꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯇ ꯑꯥꯔꯃꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯦꯚꯤꯕꯨ ꯑꯣꯏꯔꯣ ꯏꯌꯔ ꯐꯣꯔꯁꯇ ꯑꯣꯏꯔꯣ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯗꯤꯐꯦꯟꯁ ꯂꯥꯏꯟꯁꯤꯗ ꯆꯪꯅꯤꯡꯕꯒꯤ ꯍꯥꯏꯕꯗꯤ ꯃꯣꯇꯤꯚꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯈꯤꯕꯁꯦ ꯁꯤꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝ ꯊꯤꯅ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯦꯕꯁꯣꯂꯨꯠꯂꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯃꯥꯔꯇꯤꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯝꯅꯤꯀꯣ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯤ ꯑꯝꯕꯥꯁꯣꯔꯤ ꯅꯍꯥꯛꯀꯤꯗꯤ ꯑꯦꯅꯤ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯑꯥꯏꯗꯣꯜ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯐꯤꯒꯔ ꯅꯍꯥꯛꯀꯤ ꯂꯩꯖꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯃꯃꯥ ꯃꯃꯥꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯃꯥꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯀꯩꯅꯣ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯃꯃꯥꯁꯤꯁꯨ ꯑꯩꯒꯤꯗ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯃꯥꯅ ꯅꯪꯒꯤ ꯀꯩꯅꯣꯅꯦꯕ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯐꯤꯒꯔꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯌꯥꯝꯅ ꯐꯖꯩ ꯇꯥꯁꯃꯤꯅꯥꯒꯤꯗꯤ ꯑꯩꯁꯨ ꯑꯩ ꯕꯕꯥ ꯑꯣꯏꯌꯦꯕꯀꯣ ꯕꯕꯥ ꯑꯣꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯁꯤꯟꯒꯤꯗꯤ ꯑꯩꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯕꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯛꯈꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯃꯥꯃꯥ ꯑꯣꯖꯥ ꯖꯦꯔꯣꯃꯥꯟ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯟꯁꯄꯤꯔꯦꯁꯟꯒꯤ ꯃꯩꯔꯤ ꯆꯨꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯅꯣꯏ ꯃꯔꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯥꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯊꯥꯒꯗꯧꯔꯤꯕ ꯅꯣꯏꯒꯤ ꯖꯨꯅꯤꯌꯔ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯇꯤꯚꯦꯠ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗ ꯑꯔꯣꯏꯕꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯅ ꯑꯝꯕꯥꯁꯗꯔ ꯅꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯏꯅꯤ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯄꯟꯈ꯭ꯔꯦ ꯅꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯟꯕ ꯎꯠꯄ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏ ꯅꯪꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯛꯄꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤꯗ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯤꯟꯅꯕꯤꯔꯛꯄ ꯋꯥꯔꯗꯦꯟꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯣꯏꯗ ꯄꯤꯖꯅꯤ ꯑꯣꯀꯦ ꯇꯥꯁꯃꯤꯌꯥꯒꯤꯁꯨ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯅꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯍꯥꯛꯅ ꯑꯗꯣ ꯅꯪꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯐꯇꯔ ꯑꯣꯜ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯝꯃꯛꯄ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯐꯦꯟꯁꯤꯌꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯑꯩꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯤꯕ ꯐꯦꯟꯁꯤꯌꯔꯒꯤ ꯋꯥꯔꯗꯦꯟꯁꯤꯡꯗ ꯄꯤꯖꯅꯤ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯗꯔꯀꯥꯔ ꯑꯣꯏꯕꯀꯣ ꯇꯥꯟꯁꯤꯟꯒꯤꯁꯨꯅꯤ ꯇꯥꯟꯁꯤꯟꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯟꯁꯄꯤꯌꯔ ꯑꯣꯏ ꯍꯥꯏ ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯉꯁꯤꯐꯥꯎꯒꯤ ꯄꯨꯟꯁꯤ ꯄꯤꯅꯕꯤꯔꯤꯕ ꯑꯜꯂꯥꯗ ꯑꯍꯥꯟꯕꯗ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯁꯤꯡꯗ ꯑꯗꯨꯒ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯕꯣꯠ ꯀꯣꯆꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤꯁꯦ ꯁꯤ ꯂꯣꯏꯅ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯄꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯌꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯦ ꯁꯔꯠ ꯆꯟꯗ꯭ꯔ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯟ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯤꯖꯒꯦ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯕ꯭ꯔꯥꯗꯔꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯁꯤꯗ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯤ ꯃꯥꯔꯇꯤꯟꯒꯤꯁꯨ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯁꯤꯒꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯦ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯅꯍꯥꯛ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯉꯁꯤꯐꯥꯎꯒꯤ ꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯔꯒꯗꯤ ꯑꯩ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ
ngasibauggi lambida takpi tambiriba aingonda mahigi manga bibiriba ojasing adagi ireikaigi oiba bungpasing mama tada dariba isesanjingdura punamakta pisage thamjage ꯃꯒꯤ ꯃꯌꯥꯝꯒꯤ ꯄꯨꯔꯥ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯀꯣ ꯌꯥꯝ ꯇꯧꯕꯤꯈꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯂꯣꯏꯅꯃꯛꯇꯤ ꯇꯧꯕꯤꯃꯟ ꯈꯪꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯥꯔꯇꯤꯅꯁꯨ ꯐꯣꯡꯗꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏ ꯑꯍꯨꯝꯒ ꯀꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯣꯏꯅ ꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯏ ꯁꯤ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯈꯔ ꯁꯦꯌꯔ ꯇꯧꯔꯝꯕ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯥꯏꯍꯥꯛ ꯂꯦꯡꯕꯤꯔꯛꯑꯦ ꯍꯥꯏꯔꯒ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯤꯕꯨ ꯌꯦꯡꯉꯤꯕ ꯅꯪꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗꯁꯨ ꯑꯆꯧꯕ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯅꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯄꯥꯠꯇ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝꯗꯣ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯅ ꯊꯨꯡꯕ ꯑꯣꯏꯔꯣ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯋꯤꯁ ꯄꯤꯔꯤꯀꯣ ꯑꯦꯟ ꯋꯤꯁ ꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯀꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯇꯣꯛꯀꯤ ꯑꯦꯄꯤꯁꯣꯗꯁꯤ ꯁ꯭ꯄꯦꯁꯦꯜ ꯑꯦꯄꯤꯁꯣꯗꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯒ ꯑꯦꯄꯤꯁꯣꯗ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ